Ngasinung daram phone ki ba tuan ma si phone singdigi maroi ba pauk sing khongwacharaga mayam da share tawzagi ahan bada dolai thabi dam loisindana sangakhre lokeshor PM gi flagship program oibadagi sangakhibani let pau Manipur Vidhan Sabha ngasi Manipur Vidhan Sabha gi wahang paukhum matamda Congress ki MLA Thoksom Lokeshona dolai thabi dam loisindana sangakhre haibaga loinana haukiba sahi anigi mamangda Prime Minister Narendra Modi ni Imphala laklamba matamda dolai thabi dam gi left amasum right main canal mapung fadana loisindana sangakhre masigi paukhumda Water Resources Minister let pau haukipna haikre dolai thabi dam asi Prime Minister gi National Flagship Program manung sanmana sangabagi matam laukibani right main canal gi pifam thokpa patadar sanigani phugo humdoi gi Khetripuran Imphal East ki DC gi khuthang na pikiba aduda patadar saniga kunga mapat laukre patadar taraga mari gi compensation lupa lak lising yang khai ga humdoi ga subnagi taraga mari di hauzik court case leibana makhoi gi compensation laudan lairi patadar taraga mari asigi manungda industrial oiba area brickfield crush yauri right main canal asi saba yana ba court case lejiba patadar taraga mari asi unaduna yana ba purakna ba hona bada MLA na mating pangbiyu haina sabada phongdokhi heba pawmasu ngasinung daram phongki basi phongsing da phonari atopa paw manamo nauna semba gang group MNKF ki chairman fare Kaksing district ki superintendent of police ASP Victoria Yangkhomna thadorpa sirolda thasi ki taragi nungthulpung anirom tabada intelligence ki akaknaba pawamada gang group ki member khara Kaksing area da aini yadaba mongda general public contractor businessman amadi government department singbada selawigi thabak sathare habigi paw phangmadagi Kaksing district ki commando unit ki inspector MD Abbas Khan OC CDO unit ki makhada L Kunjakesor Singa CDO Kaksing unit na freaking and checking satabada singningai oiba mawong da miyoi khra Kongoi Bazar Manaki Community Hall Miyuema detain tauki mahak pu wong pohang sathabada masana identify tawzabada akoijam Bogi Road Singa sayang khay apokpa lekhidraba AK Lukhoi Singa tentha khunau active member of Manipur ngangphai kanba Frani haiba khangba ngamle mahak na makhata na phongdorakpada mahak asi masana masabo gang group Manipur ngangphai kanba friend MNKF ki chairman ni haibasu phongdok sakhi mangondagi demand letter mari su phangki madugi manungda anina principal kha Manipur College Kaksing amadi principal Thawal College ta address tawi atopa demand letter chairman gi silsu maki mayumdagi recover tawre hari maki mathakta Kaksing police na FIR number 12 of 02/2021 KCPPS under section 400 by 384 IPC gi makara case ma register tawre haidi haba pawmusu ngasinung daram phonggi pasi phongsingda phongnari makhasa tharak poina topa maruiba paw amanamu demand taruki apun basenpam lupa crore lising tareka yangkhai ga taret ka point kuntra house na ngasi yena balaitana pass tokre Manipur Legislative Assembly mi phamna ngasi tuan ba Manipur Sarkar gi department singi demand taruki apun basenpam lupa crore lising taret ka subnagi yangkhai ga taret ka lak ahum ga lising nifu ga taret house na yena balaitana ngasi pass tokre pass tokiba demand sing adudi demand number taraga manga consumer affairs food and public distribution gi lupa crore marfugani thoiga lak tara taruka lising marfugani thoi demand number taraga trade agriculture gi lupa crore sahumga humdraga tareka lak humfuga lising humdraga ni thoi demand number taraga nipan animal husbandry and veterinary including dairy farming gi lupa crore saniga kuntraga taruka lak nifu mapan lising yang khaiga mapan demand number kun community and rural development gi lupa crore lising mangaga marfuga nipan ga lak humdra humdoiga lising humdraga mathoi demand number kuntra planning gi lupa crore sanipan maudraga lak kunga nipan ga lising kunga taret amasum demand number nifuga manga tourism gi lupa crore sahumga marfu mathoiga lak humdra mariga lising kuntraga tarukni ngasi gi voting on
demands for grants ki discussion aduda CFFNPD ki demand MLA K Ranjit TH Lokeshwar amasung KS Joy Kisana policy kat pukhalaki agriculture ki demand MLA K Ranjit TH Lokeshwar amasung K Megasandrana policy kat puthoraki community and rural development ki demand MLA T Korung Thang K Megasandra amasung Alfred Kangam Atharna policy kat puthoraki planning ki demand Rukhul Kendra ki MLA Alfred Kangam Athar amasum tourism ki demand MLA K Ranjit K Megasandra amasum Alfred Kangam Atharna policy kat pukhalaki tuan demand sing asigi matangna policy kat singi pakum mari lenaba minister sing na piraba matungda policy kat sing handokibaga loinana house na phireb amata oina demand sing asi pass toki haba pawm su asi fonari Atopa lusilakpo ina maruiba pawa manamu hayengdagi numit nini college oza singna mass graduate lawgadori Federation of Government College Teacher Association Manipur Fegox dana sarkar gi college oza singna tere suba PAP gadabani haina sangsilagliba taragani thoi suba sit and protest ngasi college kayara pangthokre hana lathokibagum February taragani thoi amadi taragumdoida college oza singna mass graduate lawgadori khongjang asi Fegoxtana Mangarak Shuba Kongzangi Saru Ama Oina Sangshilakpani Haina Fegoxtagi General Secretary Dr. N. Somarendrona Prest Tadorok Pasur Amanasu Makhatana Fongdorakli Loishalakpoina Yamna Tazaninga Oiba Mapangdagi Pangba Pawman Mayam UNLF Chief Hanagi Oiramba RK Meghan Magi Assassination Plot Topic Report Amalae Heidi Mayam Aduga Houses Security Sing Mark Lefamda Yamna tight on a lady have a pauma, Nasi Fonkiba, Sifong Amada Fongli. I was in Paus in the Makatani Fondo Ribana, ma'am. Ye school sana Zaman Standard Labor Hanagi former UNLF chairman RK Meghan Sanayamasi. Housi security gi akan mangak senba ama maki yumga koibada satari have a pauma fongi amasum paus in Makatari Madudi. Hausi maksi assassination plot amagi report lay have a palm suhari sigi report asina security gi ngak sen masikan khalibani suhari aduga the report amana makhatari madudi superintendent of police Impal West K Megasandrana confirm tawre madudi sigi khoigi former UNLF chairman RK Meghan sanayamada assassination plot tawre hanasu phungdokhi amasum yamna thajaningai oiriba paw amanasu asumna makhatari madudi state police na mangonda khogi former UNLF ki RK Meghan da tha anigi mamangdagi hona mangonda security escort provide tawge habigi wufum laiki hari adubu khogi former rebel asina mangonda security personal PBC amahakna refuse tawkhisu hari Loshilakpo na to pamaruiba pawa manam mayam ngasisu Government of Manipur Home Department digi order ama thoklei madudi koi Manipur geba ando guidelines ama SOP ama nauna fongle masi chawrakpa ma mayam da share tawjaramage duga hore nungdaram phongbachi phone dagi yorolaga natraga ayung ata da mayam in detail share tawjarake chawrakpa ma mayam da khachrakan share tawjarake haziki Manipur satnaga SOP Anauba guidelines unlocki mayam ama masi si akoina satnaga dabasi up to 28/02/2021 haibani lagliba February tang kunni pan phoba masida hairibisina han bada mem khoi hana roster 9 na thangal amasum pauna bazar da pamama dukan singdu madu roster 9 na adu phamdaba haidi no roster adugumba leitere adukan da tabutabu moina hairibisina Sunday numita shop singdi close oiba haibisini ani subunara social religious amasum customary ceremony gumba siguma singsi khoi imung munungna organize toba family members sing na katang organize toba sigumba matam sida adugumba ceremony sing attend toba lakpa function gumba sigum sing sarakna miyoi singsi yangkhai dagi hena hendaba masum tadaba haibisini ahum suba piribisina religious gumba sport gumba entertainment gumba cultural gathering gumba siguma singsi allot toba aduga mokhoigi mi masingsina ya maximum da miyoi samani amasum hall dugi oina magi capacity di tangkhai muktang punmasu haidi magi indoor sida loislakpa mari suba points na mo all deputy commissioner and district superintendent of police
shall enforce the Manipur Epidemic Disease Enforcement of COVID-19 Guidelines Regulation 2020 strictly have a wapam amasu ikon komba number 4 da hapirami aduga ma'am Manipur top channel gi maikay digi pathoksa khibista so khiba lan khiba kya yar sik ma'am ngakpi gani aduba Anauba hek I paw lakpaga ma'am da hena nungaiba Anauba I paw sing update piba ngamna bu khona jaraki share gi me hojiko niti matang sa kainarsi and thank you.